Wang thoiraba koruk takta ngan thoibiriba ipa ibungobu ahanbada thagachai. Aduga afaba wa pawasibu tabigadaba Ishorgi macha singbusu aina ikai khumnaba uchari. Haujikti senglaba ibungogi wahai pada ani khaktang pajake taminasi. Maram aduna hena chawba mana phangadaba nakhoigi chetna thajaba adu langthokanu. Maramdi nakhoina Ishorgi ningba adu tawraba matungda walepa phangnanaba nakhoina khang heiba tare. Ibriya pandup tara pada kuntra manga amasung kuntra ga taruk tagi pajabani. Tabi kraba singi thakta ibungona thaujal pinabiba oishanu. Amen. Ibungo da changjaminase. Koruk thakta nganthoi biriba sinai daba ipa ibungo. Nahakpu ngamkhai leitana thagachai. Matam kuirabagi tungda amuk hanna afaba wapau saruk yajaba phanghanbibagi damak harauba phongdokchai. Thawai asengmana ibu haubadagi loiba phawba chingbiyu sijinabiyu nahaki aningmudu phongdokpa ngamhanbiyu haiduna nachanipa Prabhu Jisu Krista ki minglen sonduna nijari. Amen. Ngasigi hiram asidi thim asidi thajaba amasung khang haiba faith and patience haina thamjarage. Aikhoibu sembiriba mapu ibungo Ishorga Magi kusem oiriba mioiba eikoiga lainariba mari se karamba marino. Aduga mari asi kaya muksetpa marino. Masigi wahang asigi paukum se laining lambi tongan ba matung inna paukum su tongan gani. Adubu Christian eikoigi oinadi. Ibungo Krista Jisubu eikoina thajabagi mapana eikoi thajaba mikupta Ishorgi macha sing oire. Galatia ahungi kuntarukta aikoina uba phangi. Aduna mapui bungoga aikoiga lainariba mari ase mapa amasung masagi marini mapa masagi marini. Aduga lainariba mari se kayamuk setpa marino madudi u pambi amaga magi masasing aduga lainariba asetpa mari aduni. Pambiga masaga lainariba mari adu kayam setli haibase nungsiraba isil inaw singna Aikoi yumda hauriba pambi singdo hekta changaga pairaga masaga pambiga samnabhamdo pairaga yengbiu. Kaya muk chetna leibano. Kaya muk chetpagi haibabu khongnang masada, lehaw masada, hinau masada. Mi mayam karaga angangsina yanduna nomduna sanabata tekdribani joining ado masaga pambiga samnabhamdo kaya muk chetna masa ama toina napsinna duna leibagi haibado matamduda aikoni yengbuda khangani. Ibungona haibirami anggur pambi adu aini aduga masa adu dinakoini Johon tara mangagi manga u masana pambi da chena napsinba aduga chap manana anggur pambi oiriba aikhoigi ibungo Jisu da thajaba aikoina masa oina chetna napsinduna leitrabadi aikoi mahi paloi kangsilakani aduga sigani mase ibungona takpiramba wahaini adubu ngasigi Christian kharadi mahi panba ngamde makoina mahi pandri base kangsilakli base kari marumgino anggur pambida masa oina ai chetna leiba ngamjadabigini haibase khangbasu makoidi ngamde aduna lamhuina anggur chaba phangdraga silli hadana blame tormaga chatkibagum Christian oibase kaisu kanati hadana tokiba mayam yauribani u pambida loose branch pambiga manungdadi mapandadi masa oina adum leiba manungdadi tin jaraba horaba natraga segairaba mayaida tekraba adugumba usa ado kaidongoida sumahi palaroi aduga tapna kangsilaga mangani yengbadadi mahi usa oina chena leiba adum mandoiba adubu mahidi palaroi daba aduna ugi masa umnamaknane pambi aduda chetna thajaduna naptuna achana lei aduga u pambi aduna yening hulakpadu ngaijai u pambi adugi naken thada pulap kenminai mapan sare pulap saminai mahi pale punna panminai maramdi pambi duga masaduga amatta oina leiminai adubu mapandadi masa oina leiba malasu
manungdadi phajana napsinnaduna leitraba segai bikraba tin charaba horaba teklaba adugumba masa adudi yening hulakpada ma yauroi mahai panbada ma yauroi mapan sarpada ma yauroi mahakti asangba upal adugi manungda khuiraga yelo napu machugi mana kangshalaktuna lektharaga kangbangai tuna leiba khoina ugani masiga sab manana Krista ka Christian ga su pambi masung masagumna amatto ina siena leitrabadi Christian punsi do phanayamna thawa yaur su isai sala su church kar su thoidona kana badi leite ibungona hai aingonda leiba jisu dadi dum leiba Christian oiba adubu mahaidi yandraba masa khuding kakthali adugu mainungda langsilli John chapter 15 gi verse 2 ka 6 ka da uba phangi masigi arthadi Christian badi oiba adubu manungdadi ishor gi aningbada leitaba samnadaba magi apamba chaba thakpa ngawba nungaiba mana tawningba tawraga leiba Christian adugumba Christian ado mapandadi oirbasu manungdadi mahi palaroi samnade disconnected oi haibani chetna leite haibani ishorda aduna asigumba makalgi manungda ishorga samnadaba magi apambada taibang panga mix tawraga leiba mapandadi church kaba Christian oibase matam mangaga tokpa Christian haiduni waraga tokpa Christian haiduni ishorga samnadaba mapaga samnadaba asigumba makalgi Christian asibu Bible dadi oktaba mazagi pandam aduga changdam nai Luke chapter 15 da ikoin uba phangani oktaba macha haibase mi hatpa phuna duna phattaba thabak tawduna adum leibado natte phanayamna phaba thabak tawrabasu mapaga hingminaba oirabasu magi thamoi nungda mapabu thadoknaba lonna thorang tawduna leiriba khudong chaba matang makhutta phanglabadi mapabu thadokduna chatnaba thorang tawduna leiriba adugumba Christian sing adugumba mi sing adune oktaba macha harise atonba aduna makhutta sel leitaba maramna mapagi athang induna thabak suduna leirami numit khudingi magi phangpham thokpa lan thumdo pina biro haina nijarami mapana nungsiduna piba mikuptadi khudakta sem saduna mapabu thadoklamlaga hanna yenglamdana mapagi mitki pi du phau ubiramdana saharda maning tamna hinglumdaba noktuna chatkhi mana nahan makai kaptuna mapada magi phangpham thokpa lan thum niribado mapabu thadoknabagi thorang oiramki sil inausing ngasi thawa yauna leitringai lairringai matamda Christian oiribasing ibungona lambi hangdokpiduna thabok phanglaba senthok lambi leiraba mayum leiramdabado leiraba mi oiraklaba mirak tilaklaba matamdadi mapu ibungobu mapau ishorbu thadoktuna chatkhiba mayam akhoi rakta yauribani makhoi karamna thajaba oiramino haibase mamai thangda makhoi gi thabangna utlammi oktaba machagi pandamado makhoi oirambe adubu nungsibadi oktaba macha adudi loina mang taklaba matungda mathwai hingnabagi damak mapagi mafamda mahakti pungtum tumlaba manglaba matamda halakhi mapana mabu inthokide konbiki chupiki phajaba phi hongdokpiki khudop sibiki khungop ahanba tongbiki chak khangki lebak miyam kauki chaningba mathelu koi thorang tobiki adugane jagoi sei tauki miyam tilaba matamda mayambana sauna nungaitana yumda halakpada mapa aduna mayambada miyam amangda phongna lauthoki madudi ibungo sauganu nanaw nupa se sikrabane hujik hingatlabani nanaw nupa se manglurabani hujik phanglabani isilinaw sing isordadi siba haibase aikoin thawai hakchang kainaraga mai thadokpa natraga phumba du natte pambi dagi thadat khraba masa aduna sibagumna mapabu thadokpa isorbu thadokpa mikup ado madudani siba haina siribase machani paduna sahar chaaduna thakduna harauduna ngauduna jagoi sabi singa matam lenduna leiringai matamda mahak hinglibani aidi nungairabani haina khalammi adubu mahakna mapadagi hek thadokduna chatkhiba mikup aduda mapagi miyengdadi mahak sikrabane mapana mahaku kaudun tengthakrabane mana halaklaba matamdadi mapana mahak se sirore haina lauthorpa matam madu khaktada ipabu thadokpa mikupta ai sirabore habase mana khanglakpani isilinause
Mapadagi satkiba mikup aduda mahak ishordagi shikrabani. Thawaida shiba haibase hakchanga khainaba adu natte ishor thadokiba ishorga disconnect tawba adubuni. Angur masana mahi pandaba aduga ngasigi Christian singna mahi pandaba. Angur masana kangba Christian singna kangshalakba. Angur masana shiba Christian singna mangkiba. Pomnama se pambiga samnadabagini ishorga samnadabagini disconnect tawbagini. Matangos da St. John's University ki Collins ki liraba analogy ato aikoina ningsing bayay yengminna bayay. Madudi, when God wanted to create fish, He spoke to the sea. Isor na nga sing sembiba matamda ising ipakta asum na yathang piki. Nangi iro nung da lemlay nga sing laysanu. Adu na nga sing nga sifawa ising iro nung da layribani. When God wanted to create tree, He spoke to the earth. Isor na upalwapal sembiba matamda malem laymayda asum na yathang piki. Nangi laymayda upalwapal hausano. Aduna kang palgi pambi pum da mga nga sifawa malem gi laybak layhaw da hinglibani. But when God wanted to create man, He turned to Himself. Then God said, "Let us make man in our image and in our likeness." Tamasung isor na mi siyamba matamda masana masada haijaki. Aikoy gi mi amadi aikoy man mitamla si. Aduna miyoy bagi punsidi isor gi kutta hakchanga mamiga laynariba thanaba yadaba. Adugumna miyoy badi isor ga laygadabani haibase analogy asna taklibani. Nung siraba isilinausing, when you take a fish out of water, it will die. Ising da laynaba sembi krabangabu ising dagi nang ayna lokhat piba matamda mahak ngahak lirga soyden sikigan. Adubu nga do sikrabasu still ising di ising oina dumak lengdana laygan nga khaktani sirga mangkigataba. Adugumna when you remove a tree from soil, it will also die. Malem gilimay da haw na ba yathang pido na malem da haw kraba upambi do ay koy na laybag tagi phuktat piba matamda numidang waram york pada kangdo na mahak sikigan. Adubu uwo do sikrabasu still laybak layhaw di adum lengdana layhaw kan. Khaktani sikigatab. Adugumna when man is disconnected from God, he dies. Miyoy basu ishor ga marita na ba mikupta, ishor gi sathoki ba mikupta, ishor gi lapthoki ba mikupta, upami sibagum nga sibagum miyoy basu soydana sigani. Adubu mi sikrabasu still ishor di siyangna ishor oina adumak laygani mi khaktani sirga mangkigatab. Pambi dagi masabu thudik piba haibase, ising dagi ngabu lokhat piba haibase, ishor dagi chathoki ba haibase, miyoy babu ishor dagi singthok pa haibase saitan gi thabakni. Masi singthok pa ngamnabagi damak saitana sijinaba khulay ado Matthew chapter 4 verse 8 ta ugani. Taibang panba masung masigi manungda layriba ning thau laybak pomnamak ase aibu khurmo ai pige aigi tung illo haibase. Mana khulay oina sijinay khoi bu ishor gi singthok pa. Hairiba taibang pan masung masigi manungda layriba pomnama ase aikhoina joy tawba ngamdrabadi pambi dagi masado thudek pagum setat khibagum saitan aikhoi bi ishor gi choidana puthokini oktaba masado chingthok khibagum aikhoi su chingthok khigan. Hairiba taibang pan masung masigi manungda layriba aikhoi bu themdok liba saitan gi khulai ase masibu joy tawba ngamba adugumba taibang pan babung ngamba mangam adudi atai nate aikhoi gi thajaba faith asini. 1 John 5:4 ugani. Taibang pan babung ngamba mangam adudi aikhoi gi thajaba asini. Aduga karamba makhal gi thajaba na taibang pan babung ngammi haibadudi thajaba makhal sing adudi ai makhada horen haijake. Ariba walep naba otida asumna hai. Paisa selna wahang pumnamaki paukumpi. Money is the answer for everything. Ecclesiastes ki 10 gi 19b da upa phangani. Pau sandok pa taragi taramapan gi aroiba saruk da ugani. Paisa na wahang khudingmaki paukumpi mi gi chin meli mi bu pelali haibani artadi. Taibang pandadi sel yaw da na pamjaba pot adu layba phangba ngamde.
sel yaudana leiba yade phangba ngamde ishor gi thabak thorom phawbada paisa changlibani ekhoina program sembada even Jerusalem da Paul bu phaba matamda Roman governor Felix na sel piu ai thadok pige haidana Paul da ingit lona tawki haibase Acts chapter 24 verse 25-26 pakon chatpa singi thabak pandup kunga mari pada kunmanga kuntaruk ta uba phangi paisa haibase kaya da magul chawkraba taibong pansida adubu isorgin tholebak da khong thangjin ba hauraba aikhoigi damaktadi pumnamak asigi opposite ona taina bani ibungona haibirami all things are possible to him that believe isorgi lebak tadi thajabana pumnamak oithoi Mark chapter 9 verse 23 taibong pandadi sel na mi bu pelhan base ngamme adubu isorgi lebak tadi thajaba yaudana isorbu pelhan base oithokte Hebrews 6:12 sel na paisa na pap koknaba Jisu gi I leiba phangde sel paisa na grace thauja leiba phangde amasung aran khubam leiba phangde sel na healing amasung miracle leiba phangde isor gi nungsiba leiba phangde isor gi khudol amata su leiba phangde thawai gi mahai su leiba phangde mase bible na proof ni bible da angakpa mahi sijinaba Simon Simon hariba nipaduna thajaba sasinaraga sebok singda sel katlaga paisa piraga isorge khudol aingonda su pibiu haina nijarami adubu mahaki sel aduga loinana nanga mangmina sunu haidana sirap oina phangki mado Acts chapter 8 verse 19 pakon chatpa nipan gi tarama pandai khoin uba phangani ichil inau sing isorge blessings magi promises ibungogi bor makal khudimag amasung ibungogi pigani wasakhiba pomnamak ado kaidawngay da su paisa na leiba yaba amatta yaude thajaba khaktana phangadaba ngaktani adu oirabadi thajaba haibase kaya da maru oikrabano kaya muk magul leikrabano adunani Christian haibase gi mahusinba wahaida believer thajaba mi haina ngasi pau kaunari base aikhoina ma Christian la natabra hangnade ma thajabara thajadabara hangnarise thajaba haibasna whole Christianity mahusinba wahi oiriba taibang pandadi mahakti lan yamna leiba minida mahakti paisa yamna paiba minida hairadi ikai khumnare tha wange adugumna isorgi ningthau leibak tadi mahakti thajaba yamna chetpa minida hairadi tha wange ikai khumnare Gospel Mark chapter 11 da Prabhu na asumna wasak pirami nakoina nijagadaba pot ama madugi maramda phangani haibase nakoina thajau nakoina thamoida singnaba leitana thajarabadi madu nakoida soidan oithokani verse 24 da uba phange Prabhu na soidana hoi yes haikrabadi phangagadabani madu promise ne but the Bible doesn't tell us when we will receive it adubu aina nijabado kaidongai phangni haiba sok tarik that month year adudi Bible na takpiramde silinausi why karigino mado answer adudi test of faith thajabagi changyeng ase nit oibagini maramdi thajaba haibase makhal kharalai number 1 dead faith asiba thajaba James 2:17 number 2 demonic faith fattaba thawai singna thajabagumna thajaba James 2:19 number 3 vain faith arembada thajaba Matthew chapter 7 verse 21-23 number 4 lukewarm faith lumbu saba thajaba Prabhu gi chindagi aroibada sitokataba Revelation 3:16 number 5 the saving faith kanbiba phanglaba achumba asengba thajaba John 3:16 Ephesians 2:8-10 Matthew chapter 7 verse 18-20 Romans 6:1-7 saving faith hairibas makhal manga se koin uba phang isilinaw sing church service amada punna worship tawriba present worship yauriba pomnamak ado mi isai amatta sakpa yai akhoi gi hymnal amatang sakminaba yai prayer punna tawminaba yai
ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯁꯣꯔ ꯈꯨꯕꯥꯛ ꯈꯨꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯒ ꯊꯥꯖꯕꯗꯤ ꯃꯈꯜ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯍꯥꯏꯔꯤꯕ ꯊꯥꯖꯕ ꯃꯈꯜꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯊꯥꯖꯕ ꯑꯗꯣꯝꯒꯤ ꯊꯥꯖꯕꯁꯦ ꯀꯔꯝꯕ ꯊꯥꯖꯕꯅꯣ ꯍꯥꯏꯕꯁꯦ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯆꯥꯡ ꯌꯦꯡꯕꯤ ꯆꯥꯡ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯍꯦꯛꯇ ꯀꯔꯤ ꯊꯥꯖꯕꯅꯣ ꯀꯔꯝꯕ ꯈꯥꯡ ꯍꯩꯕꯅꯣ ꯈꯪꯗꯅ ꯅꯤꯕꯗꯨ ꯄꯪꯄꯤꯗ ꯄꯤꯕ ꯏꯁꯣꯔꯗꯤ ꯅꯠꯇꯦ ꯃꯔꯝ ꯆꯥꯗꯅ ꯃꯤ ꯃꯥꯡꯍꯟꯕ ꯏꯁꯣꯔ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯆꯥꯡ ꯌꯦꯡꯉꯤ ꯃꯇꯝꯗ ꯑꯩꯒꯤ ꯊꯥꯖꯕ ꯑꯗꯣ ꯊꯕꯛꯅ ꯁꯣꯏꯗꯅ ꯎꯠꯊꯣꯔꯛꯀꯅꯤ थाजबगी थबक अदुदी खांग हाइबसिनी फेथ हाइबसिना प्रोड्यूस तौरिबसे पेशेंस खांग हाइबसिनी मरमदी फेथ एंड पेशेंस थाजब अमसुंग थबक अनि से खक थादोकनदे सेल मयक अमगी ममाय अनि गुंबनी अदुननी एनटी दा हेब्रू 6 की 12 ता you will imitate those who are receive the promises of God through faith and patience haina haribas थाजब अमसुंग खांग हाइबगी मपाना वालेप नबा वासक पिबा दो फंख्रबा मखोय अदुगी मतौ तमननबनी अखोय बुचांग येंबिरिबसे हेब्रू 6:12 अदुननी आइना ngasiगी वा पाव सिसु थाजब अमसुंग खांग हाइबा फेथ एंड पेशेंस हाइना थमजरिबसे हारिबा चांगयेंग सिंग असे थाजबदा फावरबा ओटीगी मीसिंग अमदि एनटी दसु इबुंगोन चांग यामना तौबिखि मखोयगी मनुंगदा अब्राहम सु अमनी इसिलिनाउसिंग मपुई बुंगोना अब्राहम बु कौबीबा मतमदा मार्क 75 years सुरे मचा लेते इबुंगोना मंगोंदा नुंगसीना हाइबिरमी नाहकपो आइना अचौब जाति अमा ओहेनगनी नंगोंदगी मालेमगी इमुंग पुमनमंगना बोर फंगजगनी अतियागी थवान मिसाक सिंगुम समुद्र मपानगी लेंगोयगुम आइना नाहकी धारा मसिंग यामहनगनी जेनेसिस 12:1-4 22 की 17 अस्ता अखोइन उबा फंगे मदु ताबदा अब्राहम असोकी मतिक हराउजरम गनी अदुबु ईश्वर के वासक अदु सकपिरम लब मतुंगदा कैदोंगै फंगनी डेट मन ईयर तांग था अमसुंग सही दुदी मपुई बुंगन पनबिरमते मान मदु ngaijeringai matamda amasung mana khang haina khangjeringai matamda mapui bungona ahumlak mangonda uhanbiduna मान हाइखिबो वासक अदु सोइदनो पांथोकनी हाइदना रीएफार्म तौबिरमनी अदुगी मतुंगदा ईश्वरदी तुमिन्ना लैख्रे अमुक हना अब्राहमदा वा nganglakidre matam kuina अब्राहम हौजिक मान तौगदबा अदुदी फेथ एंड पेशेंस थाजबा अमसुंग खांग हाइना ngaइबा असि खक्ता ngaire मागी थबक मागी पुंसी अब्राहम द फादर ऑफ ऑल नेशंस वाज a waiting man जात पुमनम की थाजबगी मपा अब्राहम हौजिकती ईश्वर के वासक अदु ngaइबा मी अमा ओइरे his faith a waiting faith मा की थाजबसु ngaइबगी थाजबसि ओइरे as his 70s turned to 80s turned to 90s he waited मान सही उम्पुद्रा दगी मरफू दगी मरफू तरा सुबो फाव ईश्वर की वासक अदो मान ngaइजखि महाकना ngaina खांगना कनान द चटकी कनान दगी अमुक इजिप्ट हलाखी मदुदा मतम खरा लेरमलब मतुंगदा अमुक इजिप्ट दगी कनान दा अमुक हलखी अदुगी सांगलब मतम दु फाव महाकना ngaijखि अमसुंग थाजना खांग हाइना खांगजखि असुमना फेथ एंड पेशेंस हाइबसिना पुंसी ओइरबा थाजबा अमसुंग खांग हाइबना पुंसी ओइरबा अब्राहम हौजिकती अहल ओइरे हक्सांग यामना सोले सारा सुपोक न पुंगौ ngौरे उनसा खुइरे अहल ओइरे चाखम नावखमख्रे अदुबो अदु फाव अब्राहम दा हौजिकसु ईश्वर की वादो थाजन ngairi इचिलिनाउसि असुमना सही 90 दगिना 100 सुबो फाव अमुक सुमखा ताना अब्राहम न थाजब अमसुंग खांग हाइना खांगदुना ईश्वर की वादो ngaijखि सही चाम सुरक मतमदा इबुंगोगी वादो मंगोंदा थुंखि इसाक मचा नुपादो अब्राहम सही चाम सुबद ममित उजखि इसिलिनाउसिंग थाजब अमसुंग खांग हाइबा से कयादा मरु ओइख्रबनो अब्राहम न कयादा वाना खांख्रबनो कयादा थाजब मी ओइख्रबनो सांगलब सही कुनगा मंगानी माना खांग हाइना खांगदुना ngaijखिबदो सही कुन मंगा से थादा पारबदी 300 months नि था चाहुमनि था चाहुम से वीक हफ्ता दा पारबदी हफ्ता 1300 हफ्ता लिसिंग अमग चाहुमनि मान ngairi से
अदुगा हारिबा 1300 weeks असे days दा पारबदी नुमित दा पारबदी 9125 days नि हाइबदी नुमित लिसिंग मापन ग चामग कुनमंगा महाकना थाजबा मसुंग खांग हाइबा से प्रैक्टिस तौरगा ngaijaki aduna ngasi फावरबा अब्राहम थाजबगी मपा हाइदना शास्त्र हिंगबगी लारिकता महाक ममिंग चलिबा सिनी नुंगसिजरबा इसिल इनाउसिंग अब्राहम द करिगी असु कुइना ngaiheliबनो वाहंगनी मदुगी आंसर दुदी नंबर 1 मागी दमक थोइदोक हेंदोंग चावबा थौरांग अमा मपुई बुंगोना वासकपी मरमना महाकपु कुइना ngaiheliबनी नंबर 2 अब्राहम मागी फेथ थाजबा अमसुंग मागी पेशेंस खांग हाइबा दो तुंगी मिरोन तमजा होनबगी दमक मतम कुइना माकी थाजबा दो चांग येंगबिरिबनी खांग हाइबा दो चांग तौबिरिबनी मिरोन तमजा होनबनी किंग डेविड नसु मपा अब्राहम देगी तमजदुना असुमना हाइबिरमी अइने इबुंगो खांग हाइना खांगदुना ngaijare महाकना अइंगोंदा चेप्थबिरे अइने कौजबा ताबिरे महाकना अइबु मांग ताकलबा कोमदगी सिंखतपिरे अइने इबुंगोबु खांग हाइना खांगदुना ngaijare मतम मदुदा महाकना चेप्थबिदुना अइगी वा ताबिरे मानैबु मांग ताकपा कोमदगी कनबिरे थाजबा अमसुंग खांग हाइबगी मपाना डेविड नसु हिंगबा फंगजै मदो थागत इसै निफुगी 1-2 दा उबा फंगे जेरेमिया नसु असुमना हाइबिरमनी मी अमना कनबिनबगी दमक इबुंगोदा आशा तौजबा अमसुंग इबुंगोबु चिकना ngaijaba असे अफबनी लेमेंटेशन टेंगथारोन अहुंगी 15-16 ता अइखोइन उजबा फंगे बाइबल दे इबुंगोना मागी मचा सिंगबु थाजबा अमसुंग खांग हाइबा से इहान हान तंबी टेस्ट तौबी मदुगी मरमदी अचौबा बोर सिंग असे खुदक्ता नुंगाइबो ओइना अइखोइगी इफमदा लागते अइखोइदा फंगदबा अचौबा बोर असे अवा अनंगुमना लाई जोसेफ की बोर्डी मचिन मनाउ सिंगने नंग द मिनाइ ओइना सिजख्रो अमुक हला अनु हाइदना सिराप तौरगा योनथोक पिकिबा मेकुप अदुदा इजिप्टगी मा जोसेफ ना कपना आई लोइरे हाइदना मयाबा रुबेन बु कौरगा सटखिबा मेकुप अदुदा इजिप्ट मागी बोर हौखी हेब्रू नहा सद्राक मेशक एबेदनेगोना मैनुंग द लंगसिनबदगी मखोगी ब्लेसिंग अदु हौखी अदुबु मैनुंग यौबा मतमदा जीसु ख्रिस्त ngaiduna leramgani maigi mainung aduda harauna makhoi worship tawminagani haibado khangba ngamkhite जोसेफ ने इजिप्ट यौब मतमदा प्राइम मिनिस्टर ओइरकनी अइगे अचौबा ब्लेसिंग अमदी रिवार्ड ना अइबु ngaibagi maramna अइबु इजिप्ट पुरीबनी हाइबा मा खंगबा ngamkhite सिलिनाउ सिंग दानियल ना नोंसागी मकोंदा लंगसिनबा मिकुप अदुदा नोंसागी मकोंदगी महाकी बोर हौखी महाक ममिंग चतपा हौखी अदुबु नोंसागी मकोलदा सरगदुत अमगा मागा अहिंग अमा नुंगाइने इंगथना लेमिनगनी हाइबसे महाकना खंगबदी ngamkhite जॉब की बोर्डी मांग ताकपा मसुंग मचा काइनबा तुमना मांगबा मसा नाबदगी हौखी अदुबु मदुना मंगोंदा डबल पोर्शन बोर मना अचौबा फंगनी हाइबदो जॉब ना खंगबा ngamkhite अचौबा बोर खुदिंगमक अवा अनंग ओइना मखोइगी मफमदा लाखी अइखोइसु क्रिश्चियन ओइबा हाइबसे इसाना इसाबु याजदबा इसागी क्रॉस लौखतपा अमसुंग क्रॉस ता सेमिनबा हिंगतपगी पुंसी अदु तारनबगी दमक अवाबा खांगबदगी अइखोइसु ईश्वरगी बोर फंगबसे हौरिबनी सिलिनाउसे अचौबा इबुंगोगी बोर खुदिंगमक अइखोइगी फमदा अवाबा थौदोक अमगुम लाकलिबा करिगिनो आइजेया 55:8-9 दा असुमना हाय मरमदी नखोइगी लंबीगा अइगी लंबीगा मानदे नखोइगी वाखलगा अइगी वाखलगा मानदे नखोइगी थौरांगा अइगी थौरांगा मानदे सना साबनी पामना मखुत्ता पाइरिबा अहनबा सना सादोक्त्रिबा अहनबा गोल बार गोल बिस्किट अदो सना खांगेल अदो लिक खुजी नत्रगा नेकलेस ओइना सादोक पीबा हाइबसे ख्वाइदगी फबा सना अदुगी अचौबा बोरमनी अदुबु सादोक पीबा मतमदा सना अदुगी दमक्तदी अवाबा थौदोक ओइना थोए मरमदी सनाबु लिक खुजी ओइना सादोकपा मतमदा मैनुंगदा हुंजिनबा सोइद्रे नुंगथंगना मसिंग खंगना येइबा सोइद्रे मरम अदुना अचौबा बोरदो सना अदुगी दमक्तदी मैनुंग यौबा अमदी नुंगथंग येइबसे मागी पुंसीदा सोइदना थेंगनरगनी अदुबु महांगना लिक खुजी नेकलेस अमा ओइरगे खल्लबदी मैनुंगदा हुंजले खांगबा ताई सना साबदुदा थाजबा थंबा ताई
माबु नुंथंग फूरसु फनबनी हैबसे सनादुना तुमिन्न खांग बताई मतम अदु खक्तद फजरब लिक खुजी नेकलेस इयरिंग ओइरकदोरिबनी अदुगुमनने चिलिनाउसिंग इबुंगोना इखोइबु महै यानब पुंसी ओइनब सेमदोकपिबा मतमदा अचौबा बोरमनी अदुबु अफब बोरसे इखोइगी इफमददी अवाब थौदोक अमगुमना लाई मरमदी अखोइबु इबुंगोगी वाहिना मैरी ओइदुना इबुंगोगी वाहिना नुंथंग ओइदुना सेंबी हाइबसे शास्त्रदा इदुना लei इबुंगो मसामंगना हाइबिरमी अइगी वासि मैगुम नत्रा अइगी वाहै से नुंजाउबु मचेत मचेत थुगाइबा नुंथंगुम नत्रा जेरेमिया 23:29 दा सोइदन उगनी मसिमक डेविड की पुंसीदसु थोकी अदुगा अखोइना डेविड की पुंसीदसु माना कंगाउना करीनो खंगदन वारगा पोलोइदा बोर फंखिबदो निंगसिंग मिनबा याय लोइसलकपदा मदि मसी मतंग पंजके डेविड द नहा ओइरिंगैदा लमजाउ लमहांगदा मपागी याउसिंग सेलमी नोम खंगहौदना अचौबा बियर सोम अमा मंगोंदा अटैक तोबा हौरखी डेविड न डू और डाई थवाई खुबाक हापतुना सोम अदुगा फाइट तौनखी सोम अदु सीरबा मतमदा महाक हिंगदोरिबा करिगुमा सोम अदुना हिंगौरगना डेविड सीबा ताई अदुना डेविड न सोम अदु मंगक समदा लाक्सिनदुना अरोइबी थादुना सीद्रिउ फाउ थादोखिदे सोम अदु असुमना माना हाटखी अदुगा मागी थवाई हिंगौखी अदुबु आफ्टर ऑल साथीब सोमगा मागा फाइट तौनबसे करी मरमगिनो डेविड न खंगबा ngमखिदे इचिलिनाउसिंग असुमना मतम खरा हौख्रे अदुदगी नोमै खंगहौदना मुक चाउरबा लायन नोंसा अमा याव सराक तंबा लाखी डेविड न यावदो कन्नबगी दमक डू और डाई नोंसा दुगा अमुक हन्ना फाइट तौनखी मतम अदुदा डेविड न खनखी सओम असे हाटपा ngमख्रबनिना नोंसा सिसु आइना हाटपा सोइदना ngमगनी अदुदगी डेविड न सोम हाटपगुमना नोंसा अदुबसु मंगकता लाक्सिनदुना सीद्रि फोक थादोखिदे अदुगा नोंसा अदु मान हाटखी अदुगा महाक हिंगौखी नोंसा हाटलबा मतम अदु खक्तदा डेविड न करिगी सोमगा फाइट तौनख्रिबनो हाइबदो मरम खंगलखी मदो नोंसा हाटपा ngमनबनी हाइबा महाक वखल ताखी अदुबु इचिलिनाउसिंग आफ्टर ऑल साथीबा नोंसागा मागा फाइट तौनखिबगी मरम अदुदी डेविड न खंगबा ngमखिदे असुमना मतम खरा हौख्रबा मतुंगदा नोमै खंगहौदना अरुबा कल्लबा लानफम अमदा इजराइल मचा मतना लंबा तौबा ngमद्रबा फिलिस्तीगी हिंचाबा चाउरबा जाइन गोलायत की मांगदा गोलियत की मांगदा नहावरिबा डेविड फाइट तौननबगी दमकता लेपखी गोलियत न डेविड पु उबा मतमदा करिसु लैतबा अपिकपा नहा अमोइना उखी 1 Samuel 17:42 अदुगा डेविड न गोलियत पु उबा मतमदना मान हाटखिबा सोम मान हाटखिबा नोंसा अमगुमना उखी 1 Samuel 17:36 ता इकोइन उबा फांगे गोलियत न डेविड हाटनबा पिथ्राइगी कोकन लुहुप थबा खांग चुंगोई पिथ्राइगी ता अमसुंग थांगसांग पाइदुना मागी ममांगदा चंगलखी डेविड न नुंहुन थौरीदा नुंग अमखक सिजिनरगा गोलियत पु लाइन माराइबक थुगाइदुना हाटके नुंग अदुना गोलियत की माराइबक कायरगा मनुंगदा चंगखी हाय अदुगा महांगना मकोक कक्लगा पोरखी गोलियत पु गोलियत हालबा मतम अदुदा डेविड न मागी पुंसीदा बियर मागी पुंसीदा लायन सवोम अमसु नोंसा फाइट तौनबगी मरम मदो खंगबा ngमखी मदो गोलियत पु हाटपा ngमनबनी सिलिनाउसिंग अदुबु आफ्टर ऑल पुनुमा अदुगी मतुंगदा इजराइल गी लानमी लिसिंग लिसिंग लंबा पाबा ngमद्रबा कल्लबा गोलियत पु महाका करिगी तमनन फाइट तौनहलिबनो हाइबदुगी मरम अदुदी डेविड न सुखंगबा अमहन ngमखिते असुमना मतम खरा हौख्रबा मतुंगदा गोलियतगी हेना तमथीबा लेबाक अदुगी निंगथौ सोल मसामंगना अमुक मागी लानमी कयागा लोइनना डेविड पु हाटनबगी दमक्तने कोइतान तानबा हौखी डेविड न तमथीरबा सोलदगी मथवाई हिंगनबा कोइ चेन चेनबा हौखी हिंगफम लोटफम थीखी सिलिनाउसिंग मतम मदुदा डेविड न मागी पुंसीदा बियर सवोम मागी पुंसीदा लायन नोंसा मागी पुंसीदा गोलायत मथंग मथंग थेंगनखिबगी मरम मदो तपना खंगबा ngमखी मदो किंग सोलबुसु मागी खुत्तगी थवाई कंजबा ngमहौनबा चेनबा ngमजननबा ईश्वरना सवोम थारक्तुना नोंसा थारक्तुना गोलायत का माबु फाइट तौनहलिबनी मदो किंग सोलदगी थवाई कंजनबनी हाइबा वखल ताबा ngमखी डेविड न सांगलबा सही 15 दो सोलगी खुत्तगी थवाई हिंगनबा चेनखी
adudagi Israel amadi Philistine gi lan phamda Saul amadi machanipa ahum Gilboa chingda sikhi 1 Samuel 31 gi 8 uba phange matam aduda David ki akiba kokhi aduga mahak mirot oirambadagi phongna tholokpa phangjaki David amabu yeknariba Saul amasung nungsiba Jonathan gi damakta tengtharol saktuna matam koin tengthaduna kapki adugi matungda mahakna Hebron da lakhi marup sing aduba after all Ningthau Saul na mabu asumna awaba pibagi maram David na khangba ngamkhide adumoina mag ikhang khanghaudana surprise oina Judah gi miyam nipa sing laktuna David pu Judah gi ningthau oina pham hapki ani suba Samuel ani gi mari 2 Samuel 2 gi 4 khanghaudana mak ningthau hapki ningthau oiraba matam maduda David na magi punsida bear sawom lion nungsa Goliath amasung King Saul, Ningthau Saul, mathang lamba panakiba fight taunabagi maram pomnamak khangba ngamjaki. Pomnamak ado mahak Israel gi ningthau oiraknanaba Ishor gi afaba achauba thorangni haiba man wakhal taki. Nungsijaraba isilinau sing. Ngasi phajaba amadi aikhoida awaba nungaiba natraga awaba hakchang phaba natraga naba Thajaba aikhoigi punsida thokliba awaba thamoi kaiba athemba amasung changyeng pumnamak ase aikhoigi thawaigi punsida awangba thakta sem sagat pinaba pukhat pinaba thangat pinaba punsi mahai yanbo oiraknaba Ishorgi achoba thorang amamamni haibase ngasai makai aina haijagiba sing asidagi proof oina aikhoina wakhal taminasi Bible na hai Ishorbu nungsiba makhoigi damak Ishorna thabak pumnamak phanabagi damak tawbi Romans 8:28 Loishillakpada isilinaw sing Phatraba miyoy bahay basit tumna manghalagi haiduna Ishorna Izaw thohalamday matamda Nuagi mungbu kanbinabagi damakta Hizaw amasharga thabirakpagi mahutta Karigi damakta sa hisam tara kunchang na hisahalibano Jacob ki masa tarani thoi ki manungda Ishor ki na chachaba Joseph ko karigi damak atamna na unsigi oina minayo na Egypt yon thokpiriba karigi no Ishor ki na chachaba Hebrew pakhang ahum Sadrak Mesak Abednego bu atamna na leba kumhay oina tawraga maijaw tharaga mainungda langsinbiriba karigi no Ishor ki athang ki na chachikiba Daniel bu atamna na nongshagi makonda hunjanbiriba karigi no Ibungona thawai na khoida jaba manai David pu atamna na angau bu saraga King Saul gi makhutagi thawai hingnaba naked oina angau bu saraga Philistine gi lamda kari gi damak mirot ohelibano Ishor na magi amatta ngarba machani pabu taibang pansta thina phuraga phidat chetuna yamna tamthiba mongda cross ta halhaliba asina kari gino pumnamag asibu sirap ni haiga doribra natraga pumnamag ase achauba bor ni haigadra Pumnamak asinatra Ishorgi achauba great reward achauba bor haibado Aikhoigi phamda thokliba sing ase Ishorgi achauba thorang ngaktani Aini ngasaidagi haijakhiba awa ana takhiba khudingba asina achauba bor oirabadi ngasi aikhoina thengnariba awaba amasung nungaiba kappa amasung nokpa hingba amasung siba animak ase achauba bor oiroidra isilinaw sing ngasi aikhoina Masi sengna khangba matamda Ishorga chatminaba punsi ase ingtha tapthana langtaknaba yaudana chatpa ngamgadoribani masi wakhal tadriba makhaidi punsi khongthang khudingmak awaba confusion oigadoribani ingthaba leiroidoribani Bible na hai thajaba chetpa asina great reward achauba mana phangnabani Hebrew 10:35 Bible the great reward achauba mana haiba pallabadi great reward haiba se crown bu khangnai luhup phangnabagi damakni aduna faith confidence setna thajaba se kaya da maru oikrap aduga patience khang haina khang basina ne his promises magi covenant magi wasaksing magi walep naba adu phangnanabagi damakni haina wasakpi madu Hebrew 10 gi 36 ta uba phangani Ibungogi walep naba amasung wasak haibasida yauribasing adudi his gifts Isorgi khudol pumnamak fruit of the spirit thawai mahi khudingmak the fullness of God Isorgi oiba athanba pumnamak his abundant life hingba do marang kaina hingba hairiba pumnamak ase
मागी प्रोमिसेस अमसुंग कवनेंट हाइबसिदा यावरबन अब्राहम न ईश्वर बु थाजखी अदुगा मालेम पुंबा मंगोंदगी बोर फंगबा हौखी जेनेसिस 12:3 बाइबल टाइम दा ताइबंग मी मरकता जॉब न ख्वाइदगी खांग हाइबमी ओइखी मदुगी रिवार्ड ओइनने मांगख्रब पुमनमक सरुक अनि डबल पोर्शन ईश्वर न मंगोंद पिबिखी मदो जेम्स 5:11 दा उगनी बाइबल न हाय राइचस विल लिव बाय फेथ धर्म चेनब मीन थाजबने हिंगनी रोमांस 1:17b बाइबल न हाय नखोगी पेशेंस खांग हाइबा अदुन नखोइनि हिंग फंगजगनी वर्स अनि सिदा अखोइन उबा फंगे मदुदी धर्म चेनब मी थाजबने हिंगनी अदुगा खांग हाइबने हिंगनी थाजबने हिंगनी खांग हाइबने हिंगनी फेथ थाजब हाइबसने हिंगनी एंड पेशेंस खांग हाइबने हिंगजगनी रोमांस 1:17b Luke 21:19 Faith and patience ani sigi value odo verse ani is the utpire silinaw sing aduna ani se thaduk na ba yade thajabam sung khang haiba ani se punna satmin na ba Christian punsi journey ni thajabam sung khang haiba ani sinatana athemba amasung changyeng se mai pak na ba topa pambai amata leite थाजबम सुम खांग हाइब क्रिस्टियन अदुगी पुंसीदा लाइबक थीबा हाइबसे लेते पुमनमक अफबम सुम बोर ngaktani रोमांस 8:28 अदुना इखोइना इखोइगी अवा अनंगदसु हराउजै we also rejoice in sufferings Romans 5:3 so we can't wait until life is not hard anymore before we decide to be happy in the Lord अखोइदा थोकलिबा पुंसीगी थौदोक खुदिंगमक प्रभुदा अखोइगी दमकता नुंगाइबा ngaktani haina aina hana warep ama lौद्रबदी अवा अना अमुक हन लेररोइदबा लोम्बा नाइदना नुंगाइरगदबा पुंसी अदो अखोइना ताइबंगसदा ngaइदुना लेप ngamloi पुमनमकी थक्ता इबंगोना थौजाल मरांग काइना पिनबिबा ओइसनो आमेन।